ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤ ꯂꯩꯁꯥꯕꯤꯒꯤ ꯁꯥꯖꯠ ꯂꯧꯕꯤꯃꯧ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯅꯦꯝ ꯊꯣꯏꯕꯤ ꯀꯟꯅ ꯏꯁꯧ ಲಾಂಗ್ಲಿ, ꯃꯆꯤꯟꯗꯁꯨ ꯂꯦꯞꯄ ꯂꯩꯇ ꯉꯥꯡꯂꯤ꯫ ꯃꯧꯅꯦꯅ ꯇꯧꯔꯤꯁꯦ ꯂꯩꯁꯥꯕꯤꯒꯤ ꯁꯥꯖꯠ ꯂꯧꯏ꯫ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃ ꯏꯌꯥꯎ ꯌꯥꯎꯖꯗ꯭ꯔꯦ꯫ ꯃꯧ ꯂꯥꯛꯑꯒ ꯄꯣꯊꯥꯅꯤ ꯈꯜꯂꯨꯕꯁꯦ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯔꯦ꯫ ꯊꯣꯏꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯀꯌꯥ ꯑꯐꯕꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯕ ꯑꯗꯨꯗ ꯕꯤꯔꯅ, ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯥ? ꯅꯪꯅ ꯏꯁꯧ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯡꯉꯤꯗꯨꯕꯣ? ꯍꯣ ꯑꯩꯗꯤꯅꯦ ꯍꯅꯨꯔꯒꯅꯦ ꯃꯧ ꯅꯍꯥ ꯑꯗꯨꯝ ꯀꯟꯅ ꯑꯣꯟꯊꯣꯔꯛꯏꯌꯦ꯫ ꯀꯩꯗꯧꯔꯒꯦꯅꯦ ꯑꯗꯣ ꯅꯪꯕꯣ? ꯏꯁꯧꯗꯣ ꯂꯥꯡꯗꯕꯤꯗ ꯍꯥꯏꯌꯨꯗꯅ꯫ ꯍꯣ ꯅꯃꯧ ꯅꯨꯄꯤꯁꯦ ꯅꯨꯡꯁꯥꯅꯒꯅꯦ ꯁꯦꯒꯥꯛ ꯀꯩ ꯁꯥꯔꯛꯄꯁꯤ ꯐꯥꯎꯕꯗꯅꯦ ꯌꯥꯀꯥꯏꯕꯤꯗ꯭ꯔꯤꯌꯦ꯫ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦꯍꯦ? ꯃꯁꯥꯒ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ? ꯃꯈꯣꯏ ꯃꯄꯥ ꯉꯁꯤꯅꯦ ꯏꯕꯥꯅꯤ ꯑꯣꯏꯅ ꯈꯠꯅꯔꯛꯀꯅꯤꯀꯣ ꯍꯅꯨꯊꯪꯁꯤꯗ꯫ ꯍꯩꯃꯥ, ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯃꯧ ꯅꯨꯄꯤꯁꯦ, ꯅꯪꯅ ꯃꯔꯤꯛ ꯆꯨꯝꯅꯁꯨ ꯍꯥꯏꯗꯦ꯫ ꯍꯣ ꯅꯆꯥꯅꯨꯄꯥꯅ ꯂꯥꯡꯐꯩꯗ ꯆꯠꯇꯅ ꯂꯩꯔꯕꯅꯤꯅꯅꯦ ꯃꯥꯗꯤ ꯂꯩꯁꯥꯕꯤꯁꯤ ꯃꯉꯥꯏꯈ꯭ꯔꯦ꯫ ꯉꯔꯥꯡꯗꯣ ꯈꯨꯟꯗꯣꯟꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯧꯋꯦ ꯍꯥꯏꯕꯅꯤ꯫ ꯆꯠꯀꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯌꯥꯔꯣꯏ, ꯅꯆꯥ ꯑꯄꯤꯛꯄꯁꯤ ꯀꯅꯥꯅ ꯁꯦꯟꯅꯗꯣꯔꯤ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯁꯠ ꯍꯦꯛꯇ ꯄꯣꯠꯁꯤꯜꯂꯒ ꯆꯠꯈꯤ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯃꯥ? ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ? ꯏꯁꯨꯁꯤꯕꯨ ꯊꯥ 9 ꯁꯨꯔꯕ꯭ꯔꯣ ꯇꯧꯔꯤꯗꯨꯕꯣ? ꯀꯗꯥꯏꯗꯒꯤ ꯁꯨꯕꯅꯣ? ꯄꯨꯔꯒ ꯆꯠꯂꯤꯕꯅꯤ꯫ ꯃꯣꯏ ꯄꯥꯕꯗꯤ ꯉꯟꯅ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯑꯩꯁꯨ ꯊꯦꯡꯕꯗꯨꯗ ꯆꯠꯂꯁꯅꯨ, ꯈꯠꯅꯕ ꯇꯜꯂꯦꯅ ꯇꯣꯛꯑꯕ꯫ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯀꯣꯝꯕꯤꯁꯅꯥ ꯍꯧꯒꯠꯂꯛꯏ꯫ ꯏꯃꯧ ꯍꯧꯒꯠꯄꯤꯔꯛꯑꯦꯗꯅ, ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯧ ꯍꯥꯏꯕꯅꯣ? ꯀꯩꯅꯣ ꯏꯃꯥ, ꯌꯥꯍꯧꯔꯛꯄꯒ ꯆꯔꯝꯗ ꯍꯦꯛꯇ ꯃꯦꯠꯂꯤꯁꯤꯕꯣ? ꯃꯦꯠꯆꯗꯦ ꯑꯩꯈꯣꯏ ꯇꯟꯖꯩꯀꯣ ꯅꯪꯒ ꯃꯥꯟꯅꯕ꯫ ꯀꯣꯝꯕꯤꯁꯅꯥ ꯈꯨꯝꯒꯦ ꯇꯧꯕꯅꯦ, ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯅ ꯀꯞꯂꯛꯄ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯝꯕꯤꯁꯅꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃꯁꯨ ꯊꯥꯔꯒ ꯐꯝꯃꯤ꯫ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯨꯁꯨ ꯀꯟꯅ ꯇꯨꯝꯂꯤ꯫ ꯑꯁ, ꯆꯤꯟꯁꯦ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃꯇ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯉꯥꯡꯁꯤꯁꯨ ꯂꯧꯕꯤꯅꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯃꯅꯦꯝ ꯊꯣꯏꯕꯤ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯦꯝꯇꯣꯝꯕꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯄꯅꯤ꯫ ꯁꯨꯃꯥꯡ ꯌꯧꯕꯗ ꯃꯦꯝꯇꯣꯝꯕꯤꯅ, ꯏꯅꯦ, ꯑꯁꯤꯗꯒꯤ ꯀꯣꯕꯤ ꯃꯅꯥꯁꯤꯡꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯦꯛꯑꯒꯦꯀꯣ? ꯍꯣꯏ, ꯃꯀꯥꯗꯣ ꯐꯖꯅ ꯌꯦꯡꯉꯒ ꯍꯦꯛꯑꯣ꯫ ꯃꯦꯝꯇꯣꯝꯕꯤ, ꯅꯣꯏꯕꯨ ꯀꯩ ꯆꯥꯟꯅꯗꯣꯏꯅꯣ? ꯏꯅꯝꯃ, ꯀꯨꯞꯁꯨ ꯆꯥꯒꯦ ꯇꯧꯕꯅꯤ꯫ ꯍꯩꯃꯥ, ꯐꯅꯗꯨꯝ ꯇꯥꯟ ꯆꯥꯔꯤ꯫ ꯑꯩꯁꯨ ꯃꯣꯔꯣꯛ ꯑꯁꯥꯕ ꯆꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤꯅꯤ꯫ ꯏꯅꯝꯃꯁꯨ ꯂꯥꯛꯀꯦ꯫ ꯃꯧ, ꯀꯩꯅꯣꯅꯦ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯆꯥ ꯑꯄꯤꯛꯄꯁꯤꯗꯤ? ꯑꯁ, ꯏꯃꯥꯁꯨ ꯉꯥꯏꯍꯥꯛꯇꯤ ꯁꯦꯟꯅꯕꯤꯔꯝꯕ ꯌꯥꯕꯅꯤ꯫ ꯏꯅꯦ, ꯈꯔꯁꯤ ꯍꯦꯛꯑꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯃꯦꯝꯇꯣꯝꯕꯤ, ꯉꯥꯏꯈꯣ, ꯏꯅꯝꯃꯒ ꯆꯠꯁꯤ꯫ ꯃꯦꯝꯇꯣꯝꯕꯤ ꯃꯍꯥꯛꯁꯨ ꯃꯤꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯂꯛꯂꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ, ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯣꯝꯕꯤꯁꯅꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ, ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯃꯦꯝꯇꯣꯝꯕꯤ꯫ ꯊꯣꯏꯕꯤ ꯃꯃꯧ ꯆꯠꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯄꯪꯆꯠ ꯄꯪꯆꯥ ꯇꯧꯔꯛꯄꯒꯤ ꯁꯥꯖꯠꯇꯣ ꯍꯧꯖꯤꯛꯁꯨ ꯍꯣꯡꯗ꯭ꯔꯤ꯫ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯃꯒꯨꯟꯁꯦ ꯏꯌꯥꯎ ꯌꯥꯎꯖꯗꯦꯗꯀꯣ꯫ ꯃꯄꯨꯔꯣꯏꯕ ꯕꯤꯔꯥ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯂꯛꯄꯗꯨ ꯎꯏ꯫ ꯕꯤꯔꯥ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ, ꯍꯥꯏ ꯃꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯒ ꯀꯣꯝꯄꯥꯛꯑꯣ ꯀꯣꯕꯤꯌꯨ ꯀꯩꯀꯥ ꯄꯥꯏꯗꯅ ꯆꯠꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯦꯝꯇꯣꯝꯕꯤꯗꯣ ꯂꯥꯛꯑꯝꯕꯅꯤ꯫ ꯉꯁꯥꯏ ꯑꯩꯅ ꯄꯣꯠꯐꯝꯗ ꯊꯣꯛꯎꯕꯗꯅꯦ ꯃꯥꯗꯣ ꯀꯣꯕꯤ ꯂꯩꯕ ꯂꯥꯛꯑꯝꯃꯤ꯫ ꯀꯣꯕꯤ ꯌꯥꯎꯗꯦꯅ ꯇꯧꯔꯝꯕꯗꯨꯗ ꯑꯩꯅ ꯑꯩꯈꯣꯏꯗꯒꯤ ꯑꯃ ꯂꯧꯔꯨ ꯂꯥꯛꯑꯣꯅ ꯆꯪꯃꯤꯟꯅꯔꯛꯄꯅꯤ꯫ ꯀꯨꯞꯁꯨ ꯆꯥꯅꯅꯤꯅ ꯍꯥꯏꯕ, ꯑꯗꯨꯗꯅꯦ ꯅꯃꯧ ꯅꯨꯄꯤꯗꯣ ꯏꯟꯅꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯧꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯇꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯅꯪꯁꯨꯅꯦ ꯅꯃꯧꯁꯦ ꯊꯤꯕꯗ ꯃꯃꯥ ꯌꯦꯡꯉꯨ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯆꯥ ꯅꯨꯄꯥꯅ ꯅꯨꯡꯁꯤꯔꯦꯅ ꯄꯨꯁꯜꯂꯛꯄꯅꯤ, ꯌꯦꯠꯄꯤꯔꯒꯨꯝꯁꯤꯅ ꯍꯦꯛꯇ ꯍꯥꯏꯗꯣ꯫ ꯃꯣꯏ ꯃꯄꯥꯁꯨ ꯑꯩꯉꯣꯟꯗ ꯄꯪꯇꯥꯏꯗ ꯇꯥꯏꯅꯔꯛꯀꯅꯨ꯫ ꯃꯁꯛꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯆꯪꯈꯣꯟꯗ꯭ꯔꯣ? ꯑꯗꯨꯅꯁꯨ ꯃꯥꯜꯂꯨꯗꯕ꯫ ꯃꯁꯛꯅ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯗꯕꯅꯤꯀꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯀꯣꯝꯕꯤꯁꯅꯥ ꯍꯜꯂꯛꯏ꯫ ꯃꯅꯦꯝ ꯊꯣꯏꯕꯤ ꯁꯥꯎꯅ, ꯃꯧ,
ꯅꯆꯥ ꯑꯄꯤꯛꯄ ꯑꯃ ꯂꯩꯍꯧꯔꯤꯁꯦ ꯀꯥꯎꯕ꯭ꯔꯅꯦꯍꯦ? ꯏꯃꯥ ꯂꯩꯍꯧꯔꯤꯁꯤꯗꯤ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯣꯕ ꯈꯪꯅꯤꯕꯅ, ꯑꯆꯧꯕ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ꯫ ꯃꯅꯨꯡꯗꯒꯤ ꯀꯣꯝꯕꯤ ꯁꯅꯥꯅ, ꯍꯣ ꯅꯆꯥ ꯅꯨꯄꯥꯗꯨꯗꯤꯅꯦ ꯑꯩꯒꯤ ꯈꯨꯞꯀꯥꯞꯄꯤ ꯑꯃꯅ ꯀꯥꯞꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯃꯃꯥ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯃꯧꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯗꯅ ꯈꯠꯅꯒꯅꯨꯀꯣ, ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯃꯈꯣꯏ ꯃꯄꯥ, ꯏꯀꯥꯏꯗꯣꯏꯁꯦ ꯑꯩꯔꯣ ꯅꯃꯧ ꯅꯨꯄꯤꯔꯣ? ꯃꯅꯦꯝꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯒ ꯈꯠꯅꯔꯤꯁꯦ? ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯃꯧꯅ ꯍꯟꯗ꯭ꯔꯕꯅꯤꯅ ꯑꯍꯜ ꯅꯪꯅ ꯑꯉꯥꯡꯅꯤ ꯈꯜꯂꯒ ꯉꯥꯡꯅꯔꯨꯔꯅꯨ꯫ ꯉꯥꯡꯉꯨꯏ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯒꯤꯅꯦ ꯁꯨꯡꯉꯥꯡ ꯉꯥꯡꯉꯨꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯐꯤ ꯀꯥꯝꯗꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯅꯣꯡ ꯏꯁꯤꯡꯒꯤ ꯐꯤꯕꯝꯁꯨ ꯀꯌꯥ ꯐꯠꯂꯝꯗꯦ꯫ ꯅꯣꯡ ꯑꯃꯨꯛ ꯇꯥ, ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥ ꯇꯧꯔꯝꯃꯤ꯫ ꯀꯣꯝꯕꯤꯁꯅꯥ ꯃꯈꯣꯏ ꯏꯪꯈꯣꯜꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯅꯣꯕꯥꯞ ꯑꯗꯨ ꯍꯦꯛꯂꯤ꯫ ꯂꯣꯏꯔꯕꯗ ꯊꯣꯛꯂꯛꯇꯨꯅ ꯏꯃꯨꯡꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯁꯨ ꯅꯨꯄꯤꯗꯣ ꯇꯨꯝꯍꯧꯕꯅꯤ, ꯑꯩ ꯃꯅꯤꯡꯒꯤ ꯃꯦꯝꯇꯣꯝꯕꯤ ꯈꯣꯏ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯊꯣꯏꯕꯤ ꯃꯥꯗꯤ ꯃꯃꯧ ꯅꯨꯄꯤꯅ ꯅꯣꯕꯥꯞ ꯍꯦꯛꯄ ꯍꯥꯏꯕꯗꯨ ꯈꯪꯖꯗꯕꯅꯤꯅ ꯏꯐ ꯐꯗꯣꯛꯅ, ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯀꯣꯝꯕꯤꯁꯅꯥꯁꯨ ꯅꯣꯕꯥꯞꯇꯨ ꯄꯥꯏꯗꯨꯅ ꯃꯦꯝꯇꯣꯝꯕꯤ ꯍꯣꯏ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯌꯧꯔꯕꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ, ꯃꯦꯝꯇꯣꯝꯕꯤ, ꯇꯥꯕ꯭ꯔꯣ? ꯃꯤ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯃꯃꯥ ꯕꯤꯅꯥ ꯁꯈꯤꯁꯨ ꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ, ꯀꯣꯝꯕꯤꯁꯅꯥ, ꯀꯔꯤ ꯂꯩꯔꯦ? ꯏꯅꯦ, ꯃꯦꯝꯇꯣꯝꯕꯤꯒ ꯇꯧꯔꯒ ꯅꯣꯕꯥꯞꯁꯦ ꯃꯦꯠꯂꯒ ꯆꯥꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏ, ꯀꯩꯅꯣꯅꯦ, ꯅꯣꯡ ꯑꯃꯨꯛ ꯆꯨ ꯅꯨꯡꯁꯥ ꯑꯃꯨꯛ ꯁꯥꯕꯒꯤ ꯃꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯣꯛ ꯈꯨꯂꯥꯏ ꯇꯧꯗꯅ ꯅꯥꯔꯤꯕꯅꯤ꯫ ꯅꯆꯥꯁꯨ ꯅꯧꯅ ꯆꯦꯜꯂꯤꯕ ꯅꯪꯅ ꯑꯉꯥꯡꯗꯣ ꯅꯥꯅꯤꯅꯦꯍꯦ꯫ ꯏꯅꯦ, ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯌꯥꯅꯤꯌꯦ꯫ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯕꯅ ꯕꯤꯅꯥ ꯁꯈꯤ ꯃꯥꯁꯨ ꯃꯥꯒꯤ ꯃꯃꯧꯃꯛ ꯑꯣꯏꯗꯕꯅ ꯇꯜꯂꯗꯨꯅ ꯍꯥꯏꯗ꯭ꯔꯦ꯫ ꯃꯦꯝꯇꯣꯝꯕꯤ, ꯆꯠꯂꯣ, ꯊꯨꯝ ꯃꯣꯔꯣꯛ ꯆꯤꯅꯤ ꯄꯨꯊꯣꯔꯛꯑꯣ꯫ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯂꯩꯕ꯭ꯔꯣ ꯅꯣꯏꯒꯤ? ꯏꯅꯝꯃ ꯂꯩꯕꯅꯤ꯫ ꯆꯠꯂꯣ ꯄꯨꯊꯣꯔꯛꯑꯣ, ꯑꯗꯨꯒꯅꯦ ꯄꯦꯅꯥꯎ ꯈꯣꯏꯗꯣ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯂꯥꯎꯈ꯭ꯔꯣ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯝꯕꯤꯁꯅꯥ, ꯄꯦꯅꯥꯎ, ꯃꯦꯝꯇꯣꯝꯕꯤ ꯍꯔꯣ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯕꯥꯞ ꯑꯗꯨ ꯃꯦꯠꯇꯨꯅ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛꯁꯨ ꯁꯤꯡꯖꯨ ꯈꯔ ꯁꯨꯗꯨꯅ ꯆꯔꯥ ꯋꯥꯟꯁꯤꯜꯂꯤ꯫ ꯏꯅꯝꯃ, ꯇꯣꯛꯑꯣ, ꯅꯪ ꯆꯥꯎꯔꯅꯨꯋꯣ, ꯍꯣꯔꯦꯟ ꯑꯉꯥꯡꯗꯣ ꯅꯥꯔꯅꯤ, ꯈꯔ ꯆꯥꯔꯗꯤ ꯌꯥꯔꯦ꯫ ꯄꯦꯅꯥꯎ, ꯅꯪ ꯁꯤꯗꯤ ꯀꯩꯝ ꯇꯧꯔꯨꯏ, ꯑꯩꯅ ꯈꯪꯅ ꯆꯥꯏꯅꯤ꯫ ꯑꯉꯥꯡꯗꯣ ꯅꯥꯔꯒ ꯃꯥꯏ ꯅꯨꯡꯉꯥꯏꯖꯁꯅꯤ ꯅꯪ꯫ ꯇꯥꯀꯣꯟꯗꯨꯝꯅꯒ ꯈꯪꯉꯗꯤꯅꯦ ꯏꯅꯝꯃ ꯅꯪ ꯁꯣꯏꯔꯣꯏꯀꯣ꯫ ꯌꯥꯔꯤꯁꯦ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯏꯅꯝꯃ, ꯁꯦ, ꯑꯉꯥꯡ ꯀꯞꯄꯝꯃꯅꯤ, ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ꯫ ꯅꯨꯃꯤꯠꯅ ꯂꯩꯊꯔꯛꯄ ꯐꯥꯎꯕꯗ ꯀꯣꯝꯕꯤꯁꯅꯥꯅ ꯍꯜꯂꯛꯇꯕꯗꯨꯗ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯁꯨꯗꯨ ꯄꯣꯗꯨꯅ ꯀꯞꯄ ꯊꯦꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯣꯝꯕꯤꯁꯅꯥ ꯀꯣꯟꯊꯣꯡꯗꯒꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯁꯥꯎꯅ, ꯍꯥꯏ ꯃꯧ, ꯅꯪꯁꯦ ꯐꯅꯁꯨ ꯉꯥꯡꯉꯤ ꯐꯅꯁꯨ ꯆꯩ, ꯁꯨꯛꯂꯧ ꯍꯦꯛ ꯂꯧꯗꯦꯗꯀꯣ꯫ ꯑꯗꯨꯝꯅ ꯇꯧꯗꯧꯕ ꯂꯩꯔꯗꯤ ꯀꯔꯤꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯏꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯁ ꯏꯃꯥ, ꯂꯥꯛꯄꯒ ꯈꯠꯅꯕꯗꯣ ꯍꯧꯔꯛꯑꯅꯨ, ꯆꯤꯟ ꯈꯨꯝꯃꯁꯨ ꯈꯨꯝꯃꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯍꯥꯏ, ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯇꯕ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ꯫ ꯃꯧ ꯑꯃ ꯑꯣꯏꯔꯗꯤ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯂꯨꯅꯦꯍꯦ꯫ ꯑꯩ ꯀꯔꯤ ꯑꯍꯦꯟꯕ ꯂꯤꯆꯠ ꯆꯠꯂꯒꯦ ꯏꯃꯥ? ꯏꯃꯥꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯕ꯭ꯔꯥꯕ? ꯍꯔꯦ ꯍꯔꯦ, ꯀꯌꯥꯗ ꯃꯆꯤꯟ ꯑꯁꯤ ꯊꯤꯔꯤꯕ ꯃꯧꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯍꯥꯏ, ꯅꯪꯒꯤ ꯑꯗꯨꯝꯅ ꯑꯩꯈꯣꯏ ꯇꯧꯔꯛꯇꯦꯅꯦ꯫ ꯏꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯑꯗꯨꯛ ꯆꯠꯄꯒꯤ ꯋꯥꯅꯤꯅꯦꯍꯦ꯫ ꯅꯆꯥ ꯈꯣꯝꯂꯥꯡ ꯊꯛꯂꯤꯕ ꯑꯁꯤꯕꯨ ꯍꯨꯟꯇꯣꯛꯇꯨꯅ ꯆꯠꯂꯤ꯫ ꯑꯉꯥꯡ ꯆꯦꯜꯂꯤꯉꯩꯗ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯀꯌా ꯑꯃꯁꯨ ꯆꯥꯏ꯫ ꯆꯥꯅꯤꯡꯕꯅꯤ ꯅꯪꯅ ꯆꯥꯔꯤꯕꯁꯤ, ꯅꯠꯇ꯭ꯔꯥ? ꯆꯨꯝꯗ꯭ꯔꯣ? ꯏꯃꯥ, ꯆꯥꯅꯤꯡꯕ ꯆꯥꯗꯅ ꯆꯥꯅꯤꯡꯗꯕ ꯉꯥꯛꯇꯒ ꯈꯜꯂꯒ ꯆꯥꯎ ꯍꯥꯏꯔꯣ? ꯍꯩ, ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯗ ꯋꯥꯈꯜ ꯇꯥꯗꯕ ꯅꯪꯗꯤꯅꯦ, ꯆꯩ ꯊꯥꯔꯀꯥꯟꯗꯨꯗ ꯋꯥꯈꯜ ꯇꯥꯒꯗꯕꯅꯤ꯫ ꯅꯆꯥ ꯑꯁꯤ ꯅꯥꯔꯛꯄꯗ ꯌꯦꯡꯉꯨꯀꯣ, ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ꯫ ꯅꯪꯕꯨꯗꯤꯅꯦ, ꯀꯣꯟꯗꯨꯝ ꯂꯥꯛꯂꯒꯅꯦ, ꯅꯪꯅ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯆꯞ ꯆꯥꯅ ꯇꯝꯊꯣꯛꯀꯅꯤ ꯑꯩꯅ꯫ ꯇꯝꯃꯨ ꯀꯩꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯂꯥꯎꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯁꯨ ꯅꯨꯄꯤ ꯂꯩꯁꯤ ꯑꯗꯨ ꯀꯟꯅ ꯀꯞꯂꯤ꯫ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯣꯏꯕꯤ ꯑꯃꯗꯤ ꯕꯤꯔꯥ, ꯃꯁꯨ ꯅꯨꯄꯤꯅ ꯋꯥꯟꯊ ꯀꯞꯄꯗꯨꯗ ꯄꯥꯈꯠꯅ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯥꯏ, ꯀꯣꯝꯕꯤꯁꯅꯥ, ꯀꯩꯗꯧꯔꯦ? ꯏꯁꯨꯗ ꯋꯥꯟꯊ ꯀꯞꯄꯤꯗꯨꯕꯣ? ꯏꯃꯥ, ꯉꯁꯥꯏꯋꯥꯏꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯁꯥꯁꯦ ꯁꯥꯒꯠꯂꯒ ꯃꯈꯣꯡꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯍꯥꯝꯃꯒ ꯂꯩꯔꯦ ꯇꯧꯔꯤꯁꯤ꯫ ꯏꯁꯨꯁꯦ ꯃꯩ ꯍꯧꯈꯩ ꯁꯥꯔꯦ꯫ ꯑꯁ, ꯈꯨꯟꯗꯣꯟꯒꯤ ꯑꯃꯥꯏꯕꯗꯣ ꯑꯝꯇ ꯀꯧꯔꯨꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯍꯥꯏ, ꯃꯇꯝꯁꯤꯗꯤ ꯊꯦꯡꯉꯦꯅꯦꯍꯦ꯫ ꯑꯗꯨꯕꯨꯅꯦ, ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯆꯠꯂꯒ ꯌꯦꯡꯉꯨꯈꯤꯒꯦ꯫
ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯕꯤꯔ ꯄꯥꯈꯠꯅ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯍꯜꯂꯝꯗꯦ꯫ ꯀꯞꯄꯗꯨꯗ ꯋꯥꯔꯗꯨꯅꯁꯨ ꯃꯁꯥ ꯑꯗꯨ ꯐꯗ꯭ꯔꯥꯛ ꯇꯥꯅ ꯃꯕꯣꯛꯇ ꯉꯥꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯔꯁꯨ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯦ꯫ ꯏꯅꯦ, ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯛꯄꯅꯤꯅ ꯃꯃꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯁꯤꯜꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤꯗ ꯅꯥꯔꯤꯕꯅꯤ꯫ ꯁꯦ ꯏꯅꯦ, ꯁꯤꯗ ꯁꯨꯗꯨꯅ ꯊꯝꯂꯤꯕ ꯍꯤꯗꯥꯛ ꯈꯔꯁꯦ ꯍꯦꯛ ꯄꯤꯊꯛꯄꯤꯌꯨ꯫ ꯐꯅꯤꯗ, ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯗꯥꯗꯥ, ꯅꯅꯥꯎ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯍꯣꯏ, ꯑꯩ ꯊꯤꯟꯗꯣꯛꯀꯦꯀꯣ꯫ ꯏꯅꯥꯎ ꯂꯥꯛꯄꯤꯕꯗꯒꯤ ꯏꯁꯨꯁꯦ ꯈꯔ ꯐꯔꯦ꯫ ꯇꯥꯔꯕ꯭ꯔꯥ ꯀꯣꯝꯕꯤꯁꯅꯥ? ꯑꯃꯥꯏꯕꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯗꯣ꯫ ꯑꯉꯥꯡ ꯑꯄꯤꯛꯄ ꯆꯦꯜꯂꯤꯕ ꯅꯈꯣꯏꯗꯤ ꯆꯥꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯥꯒꯗꯕꯅꯤ꯫ ꯅꯣꯏꯅ ꯈꯤꯇꯪ ꯃꯆꯤ ꯑꯣꯏꯕ ꯆꯥꯗꯕꯗ ꯑꯉꯥꯡ ꯑꯁꯤꯗ ナꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯂꯧꯀꯣ ꯀꯣꯝꯕꯤꯁꯅꯥ꯫ ꯇꯨꯡꯗꯅꯦ ꯅꯪ ꯋꯥꯍꯧꯗꯅꯅꯕ꯫ ꯐꯔꯦ, ꯏꯁꯨꯁꯤꯁꯨ ꯇꯨꯝꯃꯦ꯫ ꯐꯖꯅ ꯐꯤ ꯑꯊꯥꯕ ꯑꯃ ꯁꯨꯞꯄꯒ ꯇꯨꯃꯤꯟꯅꯍꯧꯔꯣꯀꯣ꯫ ꯏꯃꯥꯁꯨ ꯊꯣꯛꯑꯒꯦ꯫ ꯃꯅꯦꯝꯅ ꯊꯣꯛꯈ꯭ꯔꯕꯗ ꯀꯣꯝꯕꯤꯁꯅꯥ ꯁꯨꯛꯇꯣꯛꯇꯨꯅ ꯉꯥꯡꯈ꯭ꯔꯄꯣꯠꯅꯤ ꯑꯣꯏꯕ ꯇꯥꯅꯤꯡꯗꯕꯅ ꯆꯥꯕ ꯐꯥꯎ ꯍꯦꯛ ꯄꯥꯅꯩ꯫ ꯃꯆꯥꯅ ꯑꯗꯨ ꯀꯟꯅ ꯅꯥꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯡꯐꯩ ꯆꯠꯂꯨꯕ ꯀꯣꯟꯗꯨꯝ ꯃꯥꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤ ꯃꯍꯥꯛꯇꯤ ꯍꯔꯥꯎꯖꯩ, ꯑꯗꯨꯕꯨ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛꯇꯤ ꯍꯔꯥꯎꯗꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯊꯤꯡꯉꯛꯀꯅꯤ ꯈꯟꯕꯅ ꯃꯍꯥꯛ ꯃꯊꯥ ꯁꯥꯖꯩ꯫ ꯍꯥꯏ ꯏꯃꯥꯒꯤ ꯀꯣꯟꯗꯨꯝ, ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ꯫ ꯅꯪꯕꯨ ꯂꯥꯡꯐꯩꯗ ꯀꯨꯏꯅ ꯂꯩꯊꯣꯛꯀꯅꯨꯅꯦꯍꯦ꯫ ꯏꯃꯥ, ꯑꯩꯅ ꯍꯦꯟꯅ ꯍꯟꯅꯤꯡꯉꯛꯏꯅꯦ꯫ ꯑꯗ ꯌꯥꯗꯗꯣꯏꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯝꯇ ꯆꯥꯁꯤ꯫ ꯀꯩ ꯆꯥꯒꯦ ꯍꯥꯏꯅꯣ ꯏꯆꯥꯕꯣ? ꯏꯃꯥꯈꯣꯏꯒꯤꯅ ꯉꯥ ꯊꯣꯡꯉꯨ, ꯑꯩꯒꯤꯅ ꯃꯈꯣꯡ 2 ꯄꯥꯟꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯍꯣꯏ, ꯇꯧꯔꯣ꯫ ꯍꯥꯏ ꯃꯧ, ꯀꯔꯤꯅꯣ ꯃꯆꯜꯁꯤꯡꯗꯣ ꯁꯦꯝꯃꯨ꯫ ꯏꯁꯨꯁꯦ ꯇꯨꯝꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯏꯃꯥꯅꯦ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯈꯛꯇ ꯌꯦꯡꯉꯨꯈꯤꯒꯦ꯫ ꯀꯣꯝꯕꯤꯁꯅꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡ ꯑꯗꯨ ꯁꯦꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯕꯤꯁꯨ ꯍꯜꯂꯛꯇꯨꯅ ꯉꯥꯗꯨ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯣꯟꯗꯨꯝꯅ ꯌꯦꯟ ꯑꯗꯨ ꯊꯣꯡꯂꯤ꯫ ꯍꯥꯏ ꯃꯧ, ꯏꯟꯖꯥꯡꯁꯤꯁꯨ ꯂꯣꯏꯁꯜꯂꯛꯑꯕꯅꯤꯅꯅꯦ ꯏꯕꯥꯅꯤ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯏꯃꯥ ꯑꯗꯨꯝ ꯆꯥꯕꯤꯔꯣ, ꯑꯩꯗꯤ ꯌꯦꯟꯁꯦ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯍꯥꯏ ꯀꯔꯤꯅꯣ, ꯅꯆꯥꯁꯦ ꯅꯥꯕ ꯐꯈꯤꯕ ꯀꯨꯏꯗ꯭ꯔꯤ꯫ ꯃꯅꯤꯟ ꯈꯔꯗꯤ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯁꯥꯗꯣ ꯑꯃꯨꯛ ꯆꯥꯁꯤꯜꯂꯒꯅꯦ ꯐꯔꯛ ꯇꯥꯅꯤ ꯀꯣꯏꯕꯤꯃ꯫ ꯀꯣꯝꯕꯤꯁꯅꯥ ꯁꯧꯒꯠꯇꯨꯅ ꯆꯥꯕꯁꯤꯐꯥꯎ ꯍꯦꯛ ꯀꯣꯏꯄꯥꯟ ꯄꯥꯟꯅꯩ꯫ ꯆꯥꯖꯤꯟꯕꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯌꯥꯕ ꯌꯥꯗꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯥꯏꯗꯣꯛꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯏ ꯆꯥꯍꯧꯔꯣ, ꯑꯩ ꯆꯥꯔꯣꯏ ꯑꯝꯇ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯏꯃꯥ, ꯏꯆꯥ ꯂꯩꯁꯤꯕꯨ ꯅꯥꯕ꯭ꯔꯣ? ꯍꯣꯏ, ꯅꯥꯔꯤꯕꯅꯤ꯫ ꯑꯆꯧꯕ, ꯃꯁꯥ ꯁꯥꯒꯠꯄ, ꯃꯈꯣꯡ ꯍꯥꯝꯗꯕ ꯇꯧꯗꯅ ꯅꯥꯕꯗꯒꯤ ꯐꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯩ ꯉꯁꯥ ꯑꯣꯟꯅꯕꯁꯤꯗ ꯍꯟꯗꯛꯇꯤꯅꯦ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯆꯥꯕ ꯈꯔ ꯀꯥꯝꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯗ ꯅꯥꯕ ꯇꯧꯔꯤꯁꯦ꯫ ꯐꯔꯦ, ꯅꯪꯒꯤ ꯏꯟꯖꯥꯡꯗꯣ ꯂꯣꯏꯁꯤꯜꯂꯣ, ꯑꯗꯨꯒꯅꯦ ꯃꯧꯁꯤꯁꯨ ꯈꯔ ꯍꯦꯛ ꯄꯤꯖꯕꯤꯔꯣ꯫ ꯏꯃꯥ, ꯄꯤꯖꯔꯔꯣꯏꯗ, ꯑꯉꯥꯡ ꯅꯥꯅꯅꯕꯅꯤ꯫ ꯍꯩ, ꯏꯃꯨꯡ ꯃꯩꯁꯥ ꯂꯥꯡꯒꯅꯤ,ꯈꯔ ꯍꯦꯛ ꯄꯤꯖꯔꯣ꯫ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯣꯟꯗꯨꯝꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯀꯣꯝꯕꯤꯁꯅꯥ ꯉꯁꯥꯏ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯗꯤ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯁꯥꯎꯔꯝꯕꯗꯨ ꯇꯞꯊꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯈꯣꯏ ꯃꯄꯥ, ꯆꯥꯛꯁꯦ ꯊꯤꯔꯛꯑꯣꯔꯥ? ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯣꯟꯗꯨꯝꯋꯥꯗꯤ ꯈꯗ꯭ꯔꯛꯇꯤ ꯍꯩꯔꯦꯅꯦꯀꯣ꯫ ꯌꯥꯝ ꯆꯥꯕ ꯌꯥꯔꯣꯏ, ꯑꯉꯥꯡ ꯅꯥꯅꯤ꯫ ꯅꯆꯥꯁꯦ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ꯭ꯔꯕ? ꯆꯥꯕꯒꯤ ꯋꯥꯈꯜꯗꯨꯗ ꯂꯩꯔꯤꯉꯩꯗꯅꯦ ꯅꯪ ꯑꯃ ꯌꯥꯔꯣꯏꯀꯣ꯫ ꯑꯁ ꯌꯥꯔꯦ ꯕꯥ, ꯆꯥꯔꯝꯗꯥꯏꯁꯤꯐꯥꯎ ꯍꯦꯛ ꯉꯥꯡꯉꯦ ꯑꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯣ ꯍꯥꯎꯅ ꯆꯥꯔꯤ꯫ ꯍꯦꯟꯖꯤꯟꯅ ꯆꯥꯒꯅꯣ ꯍꯥꯏꯔꯨꯕꯗꯨ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛꯇꯤ ꯇꯞ ꯇꯥꯕ ꯃꯈꯩ ꯆꯥꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯥꯒ ꯁꯥꯒꯠꯂꯛꯄ ꯑꯗꯨꯗ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛꯇꯤ ꯃꯨꯟꯊꯔꯛꯇꯨꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ꯫ ꯀꯣꯝꯕꯤꯁꯅꯥ ꯍꯧꯒꯠꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯍꯔꯥꯎꯅ ꯁꯥꯟꯅꯔꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯖꯩ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯗꯨꯀꯥꯟ ꯐꯥꯎꯗ ꯊꯣꯛꯎꯒꯦ, ꯆꯤꯅꯤ ꯂꯩꯔꯨꯒꯦ꯫ ꯍꯣꯏ ꯊꯣꯛꯎꯔꯣ꯫ ꯀꯨꯏꯔꯛꯀꯅꯨꯀꯣ, ꯑꯩ ꯏꯇꯥꯎ ꯃꯥꯟꯖ ꯈꯣꯏꯗ ꯆꯠꯇꯣꯏꯅꯤ꯫ ꯀꯨꯏꯔꯛꯑꯣꯏ, ꯉꯥꯏꯍꯥꯛꯇꯪꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯝꯕꯤꯁꯅꯥ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯣꯔꯣꯛ ꯑꯗꯨꯗ ꯆꯠꯂꯕꯗꯤ ꯁꯥꯡꯉꯅꯤ ꯈꯟꯗꯨꯅ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯐꯝꯗꯨꯅ ꯍꯩ ꯆꯥꯔꯤꯕꯗꯨ ꯎꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯥꯕꯤꯁꯤꯡ, ꯀꯩꯅꯣꯅꯦ ꯅꯣꯏ ꯆꯥꯏꯗꯨꯕꯣ? ꯏꯅꯝꯃ, ꯍꯌꯥꯏ ꯃꯦꯠꯄꯒ ꯀꯨꯞꯁꯨꯒꯅꯤ꯫
ꯃꯦꯝꯇꯣꯝꯕꯤ ꯅꯪꯁꯨ ꯌꯥꯎꯔꯝꯃꯤ ꯆꯠꯇꯣꯏꯔꯗꯤ ꯑꯩ ꯍꯧꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯏꯅꯝꯃ ꯂꯩꯁꯤꯁꯨ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯇꯜꯂꯕ ꯑꯦ ꯑꯗꯨꯒꯤꯕꯨ ꯅꯣꯏ ꯇꯥꯀꯣꯟꯗꯨꯝ ꯍꯜꯂꯛꯑꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯁꯨꯅꯦ ꯃꯉꯣꯟꯗ ꯑꯉꯥꯡꯗꯨ ꯁꯦꯟꯅꯔꯝꯃꯒ ꯂꯥꯛꯏꯅꯤ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯃꯆꯥꯁꯦꯅ ꯍꯧꯒꯦꯅ ꯊꯣꯛꯂꯛꯄꯅꯦ ꯇꯥꯟꯗꯨꯝ ꯆꯥꯅꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯔꯛꯏ ꯃꯧ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅ ꯇꯤꯟꯅꯗꯨꯅ ꯃꯇꯝ ꯂꯦꯜꯂꯤ ꯊꯥꯕꯂꯩꯅ ꯏꯅꯝꯃ ꯑꯋꯥꯡꯒꯤ ꯈꯨꯟꯗꯣꯟꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩꯕ ꯃꯥꯜꯂꯤ ꯆꯠꯂꯨꯁꯤꯔꯣ ꯑꯧ ꯌꯥꯏꯅꯦ ꯆꯠꯂꯨꯁꯤ ꯁꯣꯏꯗ꯭ꯔꯦ ꯆꯠꯅꯤ ꯇꯥꯀꯣꯟꯗꯨꯝꯅ ꯌꯥꯔꯛꯑꯅꯤ ꯍꯦ ꯃꯥꯅ ꯌꯥꯗꯕ ꯌꯥꯄꯣꯠꯇꯦ ꯀꯔꯤꯅꯣ ꯑꯣ ꯌꯦꯡꯉꯁꯤ ꯑꯗꯣ ꯏꯅꯝꯃ ꯍꯩꯗꯣ ꯌꯥꯝ ꯆꯥꯁꯤꯟꯒꯅꯨꯀꯣ ꯂꯩꯁꯤꯗꯣ ꯑꯃꯨꯛ ꯅꯥꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯃꯃꯥ ꯑꯩꯅ ꯋꯥꯗꯅ ꯅꯣꯏꯅ ꯑꯣꯏꯅ ꯋꯥꯕꯤꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯅꯝꯃ ꯑꯗꯣ ꯏꯅꯝꯃ ꯅꯪ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯤꯡꯕ ꯑꯣꯏꯗꯤ ꯀꯩꯒꯤ ꯌꯨꯝ ꯄꯥꯜꯂꯛꯏꯅꯣ ꯅꯣꯏ ꯇꯥꯀꯣꯟꯗꯨꯝꯁꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯃꯥꯒꯤ ꯈꯜꯂꯒ ꯄꯥꯜꯂꯛꯄꯅꯤ ꯏꯅꯝꯃ ꯂꯩꯁꯥꯕꯤꯁꯤꯡꯒ ꯁꯨꯝ ꯂꯣꯏꯅꯔꯗꯤ ꯅꯪ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯃꯥꯜꯂꯛꯑꯔꯣꯏꯀꯣ ꯑꯔꯦꯝꯕꯗꯅꯦ ꯇꯥꯀꯣꯟꯗꯨꯝꯒꯤ ꯆꯩ ꯄꯨꯂꯞ ꯆꯥꯃꯤꯟꯅꯅꯤꯀꯣ ꯍꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯔꯤꯕꯅꯤ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩ ꯄꯨꯟꯅꯒ ꯆꯠꯄꯗꯣ ꯍꯧꯖꯤꯛꯇꯗ ꯄꯥꯝꯂꯛꯑꯦ ꯑꯗꯣ ꯅꯣꯏ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯒꯗꯣ ꯈꯔ ꯍꯧꯔꯛꯑꯣꯕ ꯍꯣꯏ ꯏꯅꯝꯃ ꯍꯧꯔꯛꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯣꯏ ꯇꯥꯀꯣꯟꯗꯨꯝꯗꯣ ꯃꯅꯥꯇꯣꯟꯗꯣ ꯆꯐꯨꯃꯨꯛ ꯆꯥꯎꯔꯒꯅꯤ ꯂꯩꯔꯝꯗꯣꯏꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯝꯕꯤꯁꯅꯥ ꯆꯠꯈ꯭ꯔꯦ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯀꯣꯝꯕꯤꯁꯅꯥꯗ ꯌꯦꯡꯗꯨꯅ ꯅꯣꯛꯍꯧꯔꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯄꯪꯇꯧ ꯇꯧꯔꯛꯄꯗꯨꯅꯦꯕ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯈꯥꯏꯔꯤꯁꯦ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯍꯌꯥꯟ ꯃꯦꯠꯄꯗꯣ ꯃꯥꯅ ꯑꯌꯥꯝꯕ ꯆꯥꯈꯤꯕꯅꯤ ꯍꯣꯔꯦꯟꯗꯤ ꯅꯨꯡꯉꯥꯏꯖꯔꯁꯅꯤ ꯃꯥꯏꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯅꯣꯛꯏ ꯊꯔꯣꯅ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯏꯅꯝꯃ ꯀꯣꯝꯕꯤꯁꯅꯥꯁꯦ ꯃꯆꯥꯁꯤꯁꯨ ꯑꯄꯤꯛꯄ ꯆꯦꯜꯂꯤꯕ ꯃꯃꯥꯡꯗꯁꯨꯅꯦ ꯌꯥꯝ ꯊꯤꯅ ꯅꯥꯏꯌꯦꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯆꯥꯕ ꯊꯛꯄꯁꯦ ꯍꯟꯗꯦꯕ ꯃꯥꯅ ꯆꯥꯈꯤꯕꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯨꯕꯒꯤ ꯋꯥ ꯅꯠꯇꯦ ꯂꯩꯁꯤꯗꯣ ꯅꯨꯡꯉꯥꯏꯇꯗꯧꯅꯤ ꯊꯥꯏꯅ ꯏꯃꯥꯈꯣꯏꯅ ꯍꯥꯏꯕꯤꯕ ꯑꯃ ꯂꯩꯔꯤꯗꯨꯅꯤ ꯃꯧꯅ ꯍꯥꯟꯅ ꯃꯆꯥ ꯅꯧꯅ ꯆꯦꯜꯂꯤꯉꯩ ꯆꯥꯕ ꯊꯛꯄ ꯌꯦꯡꯉꯒ ꯆꯥꯎ ꯍꯥꯏꯕꯗꯣ ꯈꯤꯇꯪ ꯑꯍꯦꯟꯕ ꯑꯃ ꯆꯤꯟꯗꯣꯜ ꯍꯥꯎꯅꯅꯕ ꯆꯥꯁꯤꯟꯕꯗ ꯈꯣꯝꯂꯥꯡ ꯊꯛꯂꯤꯕ ꯃꯆꯥ ꯑꯗꯨꯗꯤꯅꯦ ꯍꯨ ꯊꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯗꯣ ꯌꯥꯔꯦꯁꯦ ꯑꯄꯣꯛꯄꯤ ꯃꯃꯥꯁꯤꯅ ꯋꯥꯗ꯭ꯔꯒ ꯑꯩꯈꯣꯏꯅ ꯄꯪꯋꯥ ꯋꯥꯕꯤꯔꯤ ꯑꯗꯣ ꯏꯅꯝꯃ ꯀꯣꯝꯕꯤꯁꯅꯥꯁꯦ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯀꯣꯝꯕꯤꯁꯅꯥ ꯍꯥꯊꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯀꯣꯟꯊꯣꯡ ꯌꯧꯔꯛꯄꯗ ꯃꯆꯥꯅ ꯋꯥꯟꯊ ꯀꯞꯄꯗꯨꯗ ꯇꯥꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯊꯣꯏꯕꯤ ꯁꯥꯎꯅ ꯍꯥꯏ ꯃꯧ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯛꯀꯗꯒꯦ ꯏꯕꯦꯝꯃ ꯅꯆꯥꯁꯤꯅ ꯉꯁꯥꯏꯗꯒꯤ ꯀꯞꯄꯤꯁꯦ ꯅꯪ ꯂꯩꯔꯗꯤ ꯈꯔ ꯐꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣꯗ ꯏꯃꯥ ꯃꯈꯣꯏ ꯇꯥꯆꯧꯗ ꯁꯤꯟꯅꯔꯝꯕꯅꯤ ꯀꯣꯟꯗꯨꯝꯅ ꯍꯥꯏ ꯅꯪ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯆꯩ ꯌꯥꯝ ꯂꯩꯔꯕꯅꯤꯀꯣ ꯅꯪ ꯉꯁꯥꯏ ꯅꯨꯃꯤꯠ ꯂꯩꯔꯤꯈꯩꯗꯒꯤ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯆꯠꯈ꯭ꯔꯤꯗꯣ ꯁꯟꯙ꯭ꯌꯥ ꯃꯇꯝꯁꯤꯗ ꯂꯥꯛꯑꯒ ꯑꯆꯨꯝ ꯁꯥꯔꯅꯨ ꯆꯠꯂꯣ ꯑꯉꯥꯡꯁꯦ ꯄꯨꯁꯤꯜꯂꯒꯅꯦ ꯀꯥꯗ ꯊꯦꯡꯕꯁꯨ ꯆꯠꯂꯣ ꯍꯥꯏ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯆꯠꯂꯣ ꯑꯉꯥꯡꯗꯣ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯨꯔꯣ ꯀꯣꯝꯕꯤꯁꯅꯥꯁꯨ ꯃꯈꯥ ꯇꯥꯔꯨꯕ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯅ ꯏꯃꯥꯒꯤ ꯀꯣꯟꯗꯣꯝ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯐꯖꯅ ꯍꯥꯏ ꯋꯥꯈꯜ ꯇꯥꯗꯦ ꯏꯃꯥ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯁꯨꯃꯥꯏꯅ ꯆꯥꯕꯤ ꯊꯛꯄꯤꯁꯦ ꯌꯥꯝꯅ ꯄꯥꯝꯃꯛꯄꯅꯤ ꯄꯨꯟꯁꯤꯟꯅꯗꯅ ꯑꯗꯨꯒꯤ ꯍꯩꯅꯕꯤꯗꯨꯅꯅꯦ ꯏꯃꯥꯒꯤꯗꯤ ꯀꯔꯤꯝ ꯍꯥꯏꯗꯦꯅꯦ ꯏꯁꯨ ꯃꯆꯥꯁꯦ ꯃꯥꯅ ꯆꯥꯕ ꯊꯛꯄ ꯀꯥꯝꯂꯕꯗꯤ ꯑꯉꯥꯡꯁꯤꯗꯗꯤ ꯃꯁꯥꯁꯦ ꯁꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯊꯛꯂꯤꯕꯅꯤꯅ ꯅꯪꯅꯅꯦ ꯋꯥꯈꯜ ꯇꯥꯅꯅꯕ ꯈꯔ ꯍꯥꯏꯌꯨꯀꯣ ꯑꯗꯣ ꯐꯔꯦ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯧꯔꯤꯕ ꯏꯃꯥ ꯆꯌꯣꯜ ꯑꯃꯃꯨꯛ ꯂꯩꯔꯒ ꯆꯠꯂꯒꯦ ꯇꯧꯕꯅꯤ ꯐꯔꯦ ꯏꯃꯥꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯁꯦ ꯀꯔꯤ ꯊꯣꯡꯁꯤꯒꯦ ꯌꯦꯡꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯁꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯀꯣꯟꯗꯨꯝ ꯍꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯉꯁꯤꯒꯨꯝꯕꯅꯤ ꯃꯥꯗꯤ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯤ ꯀꯣꯝꯕꯤꯁꯅꯥ ꯑꯩꯁꯨ ꯌꯨꯝꯁꯤꯗ ꯄꯥꯛꯅ ꯂꯩꯇꯦ ꯂꯪꯐꯩꯗ ꯆꯠꯄꯅꯤꯅ ꯏꯆꯥ ꯑꯄꯤꯛꯄꯁꯦ ꯅꯪꯅ ꯁꯦꯟꯅꯕꯅꯤ ꯏꯃꯥꯅ ꯉꯥꯡꯕ ꯁꯛꯄꯗ ꯈꯔ ꯇꯥꯎ ꯃꯈꯣꯏ ꯃꯄꯥꯁꯨ ꯏꯃꯥꯅ ꯀꯔꯤꯗꯤ ꯍꯥꯏꯔꯦ ꯍꯥꯏ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯅꯤ ꯁꯥꯔꯤꯁꯦ ꯏꯃꯥ ꯄꯨꯁꯤꯜꯂꯛꯀꯅꯨ ꯁꯤꯗ ꯌꯥꯔꯦ ꯃꯈꯣꯏ ꯃꯄꯥ ꯇꯨꯝꯗꯅꯕ ꯇꯧꯔꯁꯤ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯆꯠꯇꯣꯏ ꯑꯣꯏꯔꯝꯅꯤ ꯏꯕꯥꯅꯤ ꯁꯨꯝ ꯉꯥꯡꯅ ꯂꯩꯔꯗꯤ ꯑꯉꯥꯡꯁꯦ ꯍꯧꯒꯠꯂꯛꯑꯅꯤ ꯀꯣꯟꯗꯨꯝ ꯃꯥꯁꯨ ꯉꯥꯡꯕ ꯇꯜꯂꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ
ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯉꯁꯤꯗꯤ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯂꯥꯡꯐꯩ ꯆꯠꯀꯅꯤ ꯈꯟꯕꯅ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯃꯍꯥꯛ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨꯗ ꯈꯔꯗꯤ ꯉꯛꯆꯩ, ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯕꯅ ꯐꯅ ꯃꯆꯥ ꯃꯃꯧꯅ ꯂꯥꯜꯂꯕꯁꯨ ꯃꯈꯣꯏꯅ ꯈꯖꯤꯛꯇꯪ ꯑꯐꯕ ꯇꯧꯔꯛꯄꯗ ꯉꯥꯛꯄꯤꯕꯅ ꯍꯥꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯟꯗꯨꯝꯃꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛꯇꯤ ꯃꯁꯥꯗ ꯆꯨꯈꯤꯕ ꯑꯣꯏꯕꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯇꯧꯔꯤ꯫ ꯃꯅꯦꯝ ꯊꯣꯏꯕꯤꯁꯨ ꯃꯃꯧꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯁꯨ ꯉꯥꯡꯕ ꯇꯜꯂꯗꯨꯅ ꯀꯩꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛꯇꯤ ꯃꯅꯦꯝꯅ ꯉꯥꯡꯕꯤꯗꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡ ꯑꯅꯤꯡꯕꯗ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯄꯤꯛꯄ ꯃꯆꯥ ꯑꯁꯤꯕꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯨꯟꯇꯣꯛꯂꯝꯂꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡꯒ ꯄꯥꯗꯨꯅ ꯆꯠꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯥꯎꯕ ꯃꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯥꯕꯜꯂꯩ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯇꯧꯗꯨꯅ ꯀꯣꯝꯕꯤꯁꯅꯥꯕꯨ ꯃꯈꯣꯏꯒꯤ ꯅꯨꯄꯥ ꯎꯅꯕꯗ ꯁꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯧ ꯅꯍꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯣꯏꯕꯅ ꯃꯉꯥꯎ ꯊꯤꯕ ꯄꯥꯈꯪꯅꯁꯨ ꯑꯗꯨꯃꯛ ꯈꯥꯏꯕ ꯌꯥꯎꯔꯤꯕꯅꯤ꯫ ꯈꯨꯟꯖꯤꯟꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗꯅꯤ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯊꯥꯕꯜꯂꯩ ꯃꯈꯣꯏꯒ ꯈꯪꯅꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯀꯣꯝꯕꯤꯁꯅꯥ ꯍꯥꯏꯐꯦꯠ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯂꯤ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯍꯜ ꯈꯔꯅꯁꯨ ꯎꯗꯕ ꯅꯠꯇꯦ꯫ ꯃꯅꯥꯛ ꯋꯥ ꯌꯧꯔꯛꯄꯗ ꯀꯣꯝꯕꯤꯁꯅꯥ ꯏꯕꯦꯝꯃ ꯅꯪꯗꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯩꯗꯧꯔꯤꯕ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯗꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯃꯦꯝꯇꯣꯝꯕꯤ, ꯑꯁꯤꯁꯦ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯅꯃꯔꯣ? ꯑꯧ ꯃꯥꯅꯤ ꯗꯥ ꯀꯨꯃꯥꯔ꯫ ꯃꯁꯛ ꯃꯇꯧ ꯑꯗꯨꯝ ꯌꯥꯏ꯫ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦꯅ? ꯀꯩ ꯋꯥꯅꯣ ꯗꯥ ꯀꯨꯃꯥꯔ? ꯍꯤꯔꯥ, ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯑꯁꯤꯒꯨꯝꯕ ꯃꯧ ꯅꯍꯥꯁꯦ ꯀꯣꯏꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯨꯜꯗ ꯃꯇꯨ ꯁꯤꯈ꯭ꯔꯕ ꯏꯌꯥꯝꯕ ꯑꯃ ꯂꯩ꯫ ꯁꯦꯜ ꯊꯨꯝꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯏꯕ꯫ ꯏꯕꯥꯅꯤ ꯁꯤꯜꯂꯒ ꯑꯝꯇ ꯀꯣꯏꯅꯍꯜꯂꯁꯤꯔꯣ? ꯏꯕꯥꯅꯤꯒꯤꯁꯨ ꯈꯔ ꯀꯥꯟꯅꯍꯧꯅꯅꯕ꯫ ꯃꯦꯝꯇꯣꯝꯕꯤꯅꯁꯨ ꯍꯥꯏꯐꯦꯠ ꯈꯜꯂꯤ꯫ ꯑꯗꯣ ꯗꯥ ꯀꯨꯃꯥꯔ, ꯏꯅꯝꯃꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ꯫ ꯌꯥꯔꯛꯀꯅꯤ ꯀꯩꯅꯣ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗ ꯌꯥꯗꯅ ꯏꯅꯔꯛꯏꯕ ꯃꯧꯁꯦ ꯑꯗꯨꯝ ꯌꯥꯔꯗꯕꯅꯤ꯫ ꯑꯗꯣ ꯅꯣꯏꯒꯤ ꯈꯨꯟꯖꯤꯟꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯃ ꯂꯩꯗꯥꯏꯅꯦ? ꯑꯗꯨꯗ ꯍꯦꯛꯇ ꯈꯪꯅꯍꯜꯂꯁꯤ꯫ ꯑꯗꯣ ꯃꯆꯥ ꯑꯄꯤꯛꯄ ꯑꯃꯗꯤ ꯂꯩꯕꯅꯤ꯫ ꯑꯦ, ꯑꯗꯨꯅꯕꯨ ꯆꯞ ꯆꯥꯏ꯫ ꯃꯃꯥ ꯃꯁꯛ ꯐꯖꯅ ꯈꯪꯗ꯭ꯔꯤꯉꯩꯗꯨꯗ ꯂꯥꯞꯅꯍꯧꯕꯗꯨꯅ꯫ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯅꯔꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯅꯈꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯃꯦꯝꯇꯣꯝꯕꯤꯅ ꯉꯁꯥꯏꯒꯤ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯍꯧꯗꯣꯛꯇꯨꯅ ꯇꯝꯃꯤ꯫ ꯏꯅꯝꯃ, ꯑꯁꯤꯗꯤ ꯌꯥꯏ ꯀꯩꯅꯣ꯫ ꯁꯦꯜꯁꯨ ꯄꯥꯏ ꯍꯥꯏꯕꯅꯤꯅ ꯈꯔ ꯊꯦꯝꯃꯒ ꯆꯥꯊꯣꯛꯍꯧꯔꯁꯤ꯫ ꯀꯣꯝꯕꯤꯁꯅꯥ ꯃꯥꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤꯁꯨ ꯅꯨꯄꯥꯗꯒꯤ ꯁꯨꯝꯃꯒ ꯆꯥꯔꯛꯄꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯄꯅ ꯃꯧ ꯑꯣꯏꯔꯕꯁꯤ ꯐꯥꯎꯕꯗ ꯂꯩꯁꯥꯔꯤꯉꯩꯒꯤ ꯋꯥꯈꯜꯁꯤꯡ ꯑꯗꯨꯇꯅꯤ ꯈꯜꯂꯤꯕ꯫ ꯇꯨꯡꯒꯤ ꯄꯣꯠꯂꯣꯏ ꯈꯪꯗꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯣ ꯏꯅꯝꯃ, ꯈꯨꯟꯖꯤꯟꯗꯁꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯧꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯍꯦꯛꯇ ꯎꯅꯍꯧꯔꯁꯤ꯫ ꯗꯥ ꯀꯣꯟꯗꯨꯝꯁꯨ ꯂꯥꯡꯐꯩꯗ ꯂꯩꯈꯤꯕꯅꯤꯅ꯫ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛꯁꯨ ꯌꯥꯔꯤ꯫ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯥꯖꯠꯇ ꯑꯍꯣꯡꯕ ꯂꯥꯛꯄ ꯃꯇꯧ ꯀꯌꯥ ꯑꯁꯤꯗ ꯑꯄꯤꯛꯄ ꯃꯁꯨ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯊꯣꯏꯕꯤ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯂꯥꯏꯃꯟ ꯑꯣꯏꯔꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ꯫ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯕ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯃꯇꯝꯗ ꯈꯜꯂꯛꯇꯨꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯂꯛꯀꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯁꯥꯖꯠ ꯑꯁꯤꯅ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯍꯧꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯍꯜ ꯑꯅꯤ ꯑꯗꯨꯗꯤ ꯁꯤꯔꯕ ꯐꯥꯎꯕ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯁꯤꯕ ꯉꯝꯂꯔꯣꯏ ꯈꯟꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯆꯥꯍꯩꯗꯕ ꯆꯤꯟꯖꯥꯛ ꯀꯌꯥꯅ ꯂꯥꯏꯆꯨꯗꯨꯅ ꯀꯣꯝꯕꯤꯁꯅꯥ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯃꯛ ꯀꯥꯎꯔꯦ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯄꯤꯛꯄ ꯃꯆꯥ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕ, ꯃꯄꯨꯔꯣꯏꯕ ꯂꯥꯡꯐꯩꯗ ꯆꯠꯈꯤꯕ ꯑꯁꯣꯏꯕ ꯌꯥꯎꯍꯟꯕꯤꯒꯅꯨ ꯍꯥꯏꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯛꯂꯤꯕ ꯁꯛꯎꯗꯕ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯐꯥꯎꯕ ꯉꯝꯖꯕ ꯗꯨꯛ ꯃꯩꯔꯥ ꯂꯥꯡꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯐꯪꯈꯤꯗ꯭ꯔꯦ꯫ ꯄꯨꯝꯅꯃꯛ ꯇꯥꯏꯑꯣꯟꯅꯔꯕ ꯌꯨꯝꯕꯥꯂꯣꯟ ꯈꯪꯗꯕ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤꯡꯗꯕ ꯃꯧ ꯑꯃ ꯑꯣꯏꯅ ꯑꯣꯟꯈ꯭ꯔꯦ꯫ ꯃꯅꯦꯝꯅ ꯐꯅ ꯇꯛꯂꯕꯁꯨ ꯀꯣꯝꯕꯤꯁꯅꯥ ꯃꯥꯅ ꯂꯧꯕꯤꯕ ꯅꯠꯇꯦ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯇꯣꯝꯕꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏ ꯀꯣꯝꯕꯤꯁꯅꯥ, ꯇꯥꯕ꯭ꯔꯣ? ꯊꯣꯔꯣ ꯂꯥꯎꯅꯦ ꯁꯤꯗ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯃꯁꯨ ꯑꯗꯨ ꯄꯣꯗꯨꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯀꯞꯂꯤꯕ ꯃꯁꯨꯕꯨ ꯊꯦꯝꯂꯤꯕꯅꯤ꯫ ꯀꯣꯝꯕꯤꯁꯅꯥ ꯃꯥꯗꯤ ꯇꯥꯕꯤꯕ ꯅꯠꯇꯦ, ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯄꯥꯟꯗ ꯃꯤ ꯀꯧꯕꯗꯨꯗ ꯊꯣꯏꯕꯤ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯇꯣꯝꯕꯤ, ꯀꯔꯤ ꯂꯩꯔꯦ ꯑꯌꯨꯛꯁꯤꯗ? ꯏꯅꯦ, ꯅꯃꯧ ꯅꯨꯄꯤꯗꯣ ꯋꯥꯔꯛꯄ ꯏꯉꯝ ꯉꯝꯗ꯭ꯔꯕꯣ? ꯃꯤꯒꯤ ꯃꯆꯥ ꯃꯃꯧꯗꯗꯤ ꯏꯅꯦꯗꯤ ꯆꯤꯟꯗꯣꯟ ꯂꯩꯇꯣꯟ ꯐꯕꯅꯤꯅ ꯌꯥꯝ ꯇꯥꯛꯄꯤꯗꯥꯏꯅꯦ? ꯍꯥꯏ ꯇꯣꯝꯕꯤ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯉꯨ꯫ ꯏꯃꯧꯅ ꯀꯔꯤ ꯇꯧꯔꯝꯃꯦ?
ꯏꯅꯦ ꯈꯪꯁꯤꯟꯅꯗꯕ ꯇꯧꯕꯤꯅꯨ ꯅꯃꯧ ꯅꯨꯄꯤ ꯃꯧꯔ ꯂꯩꯁꯥꯕꯤꯔ ꯈꯪꯗꯕꯗꯣ ꯃꯧ ꯑꯣꯏꯔꯕꯁꯨ ꯂꯩꯁꯥꯕꯤꯒꯤ ꯁꯥꯖꯠ ꯂꯧꯕꯤꯗꯣ ꯃꯥꯅ ꯍꯧꯍꯧꯗꯅ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯗꯧꯔꯤ ꯑꯗꯨꯒꯗꯤ ꯇꯧꯕꯤꯒꯅꯨ ꯏꯅꯦ ꯅꯃꯧ ꯅꯨꯄꯤꯗꯣ ꯂꯦꯡꯈꯠꯈꯤꯔꯝꯈꯤꯔꯣꯏ ꯂꯦꯡꯈꯠꯂꯣꯏ ꯏꯅꯦ ꯉꯔꯥꯡ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯍꯧꯅꯗꯨꯅ ꯒꯟꯖꯥ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯊꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯇꯔꯪ ꯆꯠꯂꯝꯃꯅꯤ ꯏꯅꯦ ꯅꯃꯧꯅ ꯍꯥꯏꯒꯗꯕꯗꯤ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯠꯇ꯭ꯔꯕ ꯅꯃꯧ ꯅꯨꯄꯤꯗꯣ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯌꯨ ꯊꯥꯗꯣꯛꯄꯤꯔꯛꯀꯅꯨ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯃꯍꯥꯛ ꯃꯤꯃꯥꯡ ꯐꯝꯂꯦ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥꯗ ꯏꯃꯨꯡ ꯑꯁꯤꯕꯨ ꯆꯦꯟꯊꯔꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯐꯔꯦ ꯐꯔꯦ ꯇꯣꯝꯕꯤ ꯁꯥꯎꯔꯅꯨ ꯏꯅꯦ ꯍꯥꯏꯔꯒꯦ ꯍꯣꯏ ꯏꯅꯦ ꯈꯔ ꯍꯥꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯨ ꯊꯣꯏꯕꯤ ꯃꯆꯥ ꯑꯗꯨ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯂꯩꯔꯤ ꯃꯃꯧꯅ ꯉꯥꯡꯂꯕꯁꯨ ꯃꯋꯥ ꯂꯧꯕꯤꯔꯣꯏ ꯈꯟꯅ ꯄꯦꯟꯗ꯭ꯔꯕꯁꯨ ꯈꯥꯡꯉꯒꯦ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔ ꯂꯩꯔꯒ ꯀꯣꯟꯗꯨꯝ ꯃꯥꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯔꯧ ꯊꯥꯡꯂꯒꯅꯤ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯕ ꯍꯩꯕ ꯀꯣꯝꯕꯤꯁꯅꯥꯅꯤ ꯍꯩꯅ ꯁꯤꯡꯅ ꯂꯩꯈ꯭ꯔꯦ ꯃꯤꯑꯣꯏꯕ ꯑꯃꯅ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯏꯗ ꯆꯨꯗꯨꯅ ꯂꯥꯛꯂꯕꯅꯤ ꯃꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯗꯕꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯁꯛꯎꯗꯕ ꯏꯁꯣꯔ ꯃꯥꯒꯤ ꯀꯨꯝꯍꯩꯗ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤꯁꯨ ꯑꯋꯥꯕ ꯂꯥꯛꯈꯤꯒꯅꯤ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤ ꯀꯣꯝꯕꯤꯁꯅꯥꯒꯤ ꯃꯐꯝꯗ ꯇꯥꯔꯤꯕꯁꯤ ꯆꯥꯖꯦꯟꯕꯤ ꯃꯍꯥꯛꯅ ꯆꯥꯍꯩꯗꯕ ꯆꯥꯁꯤꯟꯕ ꯑꯃꯗꯤ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯌꯦꯡꯗꯅ ꯇꯨꯝꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯆꯥꯁꯤꯟꯕꯗꯒꯤ ꯑꯄꯤꯛꯄ ꯃꯆꯥꯅꯨꯄꯤ ꯂꯩꯁꯤ ꯑꯗꯨ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯑꯃꯥꯏꯕ ꯀꯌꯥ ꯑꯃꯗ ꯌꯦꯡꯍꯜꯂꯕꯁꯨ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯉꯥꯏꯍꯥꯛ ꯐꯔꯕꯁꯨ ꯉꯥꯏꯍꯥꯛ ꯍꯧꯕ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯃꯇꯝ ꯑꯁꯤꯁꯨ ꯅꯛꯁꯤꯜꯂꯛꯄꯅ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛꯇꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏꯗ ꯋꯥꯗꯨ ꯐ꯭ꯔꯤꯠ ꯐ꯭ꯔꯤꯠ ꯊꯤꯠꯄ ꯃꯈꯩ ꯁꯥꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯎꯠꯊꯣꯛꯂꯝꯃꯤ ꯉꯛꯏ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯃꯇꯝ ꯑꯁꯤꯒꯤ ꯏꯔꯥꯡꯗ ꯇꯥꯎꯕꯅ ꯃꯗꯨꯒꯤ ꯃꯤꯅꯨꯡꯁꯤ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯌꯥꯅꯅꯕ ꯇꯧꯔꯝꯂꯒ ꯂꯣꯏꯔꯦ ꯈꯟꯕ ꯑꯁꯤꯈꯛꯅꯤ ꯀꯣꯝꯕꯤꯁꯅꯥ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯗꯨꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯁꯤ ꯈꯔꯗꯤ ꯐꯗꯣꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯑꯃꯨꯛ ꯊꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡꯒ ꯑꯣꯏꯕꯅ ꯀꯞꯄꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯞꯂꯤ ꯉꯁꯤ ꯑꯁꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯣꯏꯕꯅ ꯀꯣꯝꯕꯤꯁꯅꯥ ꯃꯥꯗꯤ ꯃꯁꯥꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤꯕꯅꯤ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯄꯥꯈꯪꯁꯤꯡ ꯂꯥꯛꯀꯅꯤ ꯑꯃꯗꯤ ꯃꯥꯒ ꯎꯅꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯛꯀꯅꯤ ꯇꯥꯕꯗ ꯃꯍꯥꯛ ꯃꯆꯥ ꯑꯗꯨꯅ ꯅꯥꯔꯤꯕꯗꯨ ꯍꯛꯆꯤꯟꯅ ꯂꯧꯔꯨꯗ꯭ꯔꯦ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯆꯠꯅꯅꯕ ꯍꯥꯏꯕ ꯀꯣꯛ ꯑꯁꯤꯗꯅꯤ ꯃꯥꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯌꯥꯝꯗꯨ ꯆꯥꯛ ꯈꯔ ꯈꯔ ꯆꯥꯅꯔꯤ ꯀꯣꯝꯕꯤꯁꯅꯥ ꯀꯗꯔ ꯇꯧꯔꯛꯂꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯉꯥꯡꯁꯨ ꯉꯥꯏꯍꯥꯛ ꯇꯨꯝꯃꯤꯉꯩꯁꯤꯗ ꯑꯩ ꯉꯁꯥꯏ ꯃꯦꯝꯇꯣꯝꯕꯤ ꯈꯣꯏꯗ ꯄꯣꯠ ꯑꯃ ꯍꯨꯟꯗꯣꯛꯑꯝꯃꯤ ꯑꯗꯨꯗꯣ ꯑꯝꯇ ꯂꯧꯔꯨꯒꯦ ꯃꯥꯒꯁꯨ ꯁꯥꯒꯗꯕ ꯋꯥꯔꯤ ꯈꯔ ꯂꯩ ꯀꯣꯟꯗꯨꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡ ꯉꯟꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯌꯥꯗꯗꯣꯏꯅꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯑꯒ ꯍꯌꯦꯡ ꯄꯥꯎ ꯍꯥꯏꯈꯤꯗꯣꯏꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯍꯦꯟꯅ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯌꯥꯔꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯐꯠ ꯂꯥꯛꯑꯣ ꯀꯣꯝꯕꯤꯁꯅꯥ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯑꯆꯧꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪ ꯅꯨꯄꯤꯁꯦ ꯃꯊꯟꯇ ꯆꯠꯈ꯭ꯔꯤꯁꯤꯕꯨ ꯀꯥꯏꯗꯅꯣ ꯏꯃꯥ ꯃꯦꯝꯇꯣꯝꯕꯤ ꯍꯣꯏꯗꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯕꯣꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯗꯕ꯭ꯔꯣ ꯏꯁꯨꯁꯤꯁꯨ ꯃꯁꯥ ꯉꯝꯗꯦ ꯏꯃꯥ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤ ꯑꯃ ꯂꯩ ꯃꯥꯜꯂꯤ ꯑꯗꯨꯗ ꯑꯩꯁꯨ ꯀꯣꯟꯊꯣꯡ ꯑꯃ ꯑꯅꯤ ꯀꯥꯜꯂꯒ ꯂꯩꯔꯁꯤꯕꯨꯅ ꯀꯌꯥ ꯍꯥꯏꯔꯨꯗ꯭ꯔꯦ ꯊꯣꯏꯕꯤ ꯃꯆꯥꯅꯨꯄꯥꯅ ꯑꯗꯨꯝꯅ ꯈꯨꯝꯗꯣꯔꯛꯄ ꯑꯗꯨꯗ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪꯁꯨꯅꯦ ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯣ ꯆꯠꯂꯣ ꯍꯣꯏ ꯃꯥ ꯀꯣꯝꯕꯤꯁꯅꯥ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯗ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃꯅ ꯑꯋꯣꯏꯕ ꯁꯥꯗꯨꯅ ꯉꯥꯡꯂꯝꯂꯒ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯈ꯭ꯔꯕꯅꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯇꯧꯐꯝ ꯑꯗꯨꯗ ꯑꯃꯨꯛꯇ ꯑꯋꯣꯏꯕ ꯇꯥꯈ꯭ꯔꯦ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛꯅ ꯏꯈꯠ ꯈꯠꯆꯤꯟꯅꯗꯨꯅ ꯃꯤꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯔꯤ ꯇꯥꯀꯤꯁꯣ ꯁꯨꯃꯥꯡ ꯀꯨꯝꯍꯩꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯤꯊꯤꯠꯁꯤꯡꯁꯦ ꯐꯖꯕ꯭ꯔꯕ ꯀꯦꯁꯣ ꯏꯔꯥꯡ ꯃꯤꯅꯣꯛ ꯇꯧꯗꯨꯅ ꯑꯩꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯅꯪ ꯌꯦꯡꯕ ꯂꯥꯛꯑꯒ ꯑꯗ ꯇꯥꯏꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯔꯥꯡ ꯆꯈꯠꯅꯗꯨꯅ ꯅꯣꯛꯁꯤꯟꯅꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯁꯨꯝ ꯍꯥꯏꯅꯩ ꯏꯅꯝꯃꯁꯦ ꯃꯥꯅ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈꯤꯗ꯭ꯔꯣ ꯑꯧ ꯑꯁꯦꯡꯕꯩꯁꯨ
ꯂꯩꯁꯥꯔꯤꯉꯩꯗ ꯃꯥꯁꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯝꯃꯣꯏ ꯍꯧꯖꯤꯛ ꯃꯧ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯍꯟꯕ ꯂꯩꯇ꯭ꯔꯤꯁꯦ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯂꯩꯁꯤ ꯃꯁꯥ ꯑꯗꯨ ꯁꯥꯒꯠꯄ ꯍꯦꯟꯃꯟꯕꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ ꯊꯦꯝꯕꯁꯨ ꯌꯥꯔꯝꯗꯦ ꯃꯇꯧ ꯑꯁꯤꯗ ꯊꯣꯏꯕꯤ ꯃꯍꯥꯛꯇꯤ ꯃꯁꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗ ꯀꯞꯂꯤ ꯑꯍꯩ ꯑꯆꯧꯕ ꯅꯄꯥꯒ ꯑꯩꯒ ꯏꯁꯨꯁꯦ ꯌꯦꯡꯉꯝꯃꯒꯦ ꯅꯪꯅꯦ ꯑꯃꯥꯏꯕꯗꯣ ꯑꯝꯇ ꯀꯧꯔꯨꯆꯣ ꯑꯗꯨꯒꯅꯦ ꯃꯧꯗꯨꯁꯨ ꯑꯝꯇ ꯀꯧꯔꯣ ꯍꯣꯏ ꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯣꯟꯗꯨꯝ ꯑꯗꯨ ꯑꯃꯥꯏꯕ ꯀꯧꯕ ꯆꯦꯟꯈ꯭ꯔꯦ ꯑꯃꯥꯏꯕꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯀꯣꯟꯊꯣꯡ ꯌꯧꯔꯕꯗ ꯑꯣꯖꯥ ꯁꯤꯗ ꯍꯦꯛ ꯆꯪꯕꯤꯔꯝꯃꯨ ꯍꯣꯏ ꯍꯣꯏ ꯑꯃꯥꯏꯕꯗꯨꯅ ꯆꯪꯈ꯭ꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯃꯦꯝꯇꯣꯝꯕꯤ ꯈꯣꯏꯗ ꯂꯥꯛꯄꯅꯤ ꯃꯦꯝꯇꯣꯝꯕꯤꯒꯤ ꯃꯃꯥ ꯕꯤꯅꯥ ꯁꯈꯤꯅ ꯃꯈꯣꯏꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯀꯣꯟꯗꯨꯝ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯒꯤ ꯃꯅꯥꯎꯁꯤꯡ ꯊꯣꯛꯄ ꯑꯃ ꯊꯦꯡꯅꯕ ꯑꯗꯨꯗ ꯊꯦꯕꯣ ꯅꯪꯕꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯂꯨꯕ꯭ꯔꯣ ꯑꯧ ꯀꯣꯟꯗꯨꯝ ꯅꯇꯩꯃꯒ ꯎ ꯂꯥꯛꯑꯝꯕ꯭ꯔꯣ ꯀꯣꯟꯗꯨꯝ ꯏꯇꯩꯃꯗꯤ ꯅꯨꯄꯥ ꯑꯃꯒ ꯌꯥꯝ ꯀꯟꯅ ꯋꯥꯔꯤ ꯆꯤꯛꯊꯅ ꯍꯧꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯣꯟꯗꯨꯝ ꯑꯁꯥꯎꯕꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯅꯤ ꯑꯗꯨꯕꯨ ꯑꯅꯥꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯞꯊꯖꯩ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯏꯌꯥꯝꯕꯁꯨ ꯆꯪꯉꯒꯦ ꯍꯣꯏ ꯏꯌꯥꯝꯕ ꯀꯣꯟꯗꯨꯝ ꯁꯥꯎꯅ ꯆꯪꯉꯛꯄꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯄꯤꯛꯂꯤꯕ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ ꯃꯆꯥꯗꯨꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯤ ꯂꯦꯡꯗ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯁꯨꯕꯨ ꯀꯣꯟꯖꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯤꯔꯁꯨ ꯃꯁꯨꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯊꯣꯏꯕꯤ ꯃꯍꯥꯛꯇꯤ ꯃꯁꯨꯕꯨ ꯀꯣꯟꯗꯨꯅ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯤ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯁꯨ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯎꯗꯕ ꯑꯉꯥꯡꯁꯤ ꯊꯝꯕ ꯌꯥꯏ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯍꯧꯅꯅꯕ ꯇꯧꯁꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯗꯤ ꯎꯗꯦꯅꯦ ꯀꯣꯟꯗꯨꯝꯗ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯑꯅꯤꯔꯛ ꯍꯟꯅ ꯄꯜꯂꯛꯀꯅꯨ ꯍꯥꯏꯕꯒꯨꯝꯅ ꯇꯥꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯑꯣꯖꯥ ꯃꯥꯏꯕ ꯃꯃꯥꯒꯤ ꯋꯥ ꯄꯟꯕꯤꯔꯛꯀꯅꯨ ꯏꯆꯥꯁꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯍꯧꯔꯁꯤꯀꯣ ꯀꯣꯝꯕꯤꯁꯅꯥ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯈꯪꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ ꯃꯇꯥꯡ ꯆꯥꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯌꯨꯝꯗ ꯃꯍꯩ ꯍꯟꯅꯔꯛꯂꯤ ꯀꯣꯝꯕꯤꯁꯅꯥ ꯀꯣꯟꯊꯣꯡ ꯀꯥꯁꯤꯜꯂꯛꯄꯗ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯏꯪꯉꯛꯏ ꯆꯪꯁꯤꯜꯂꯛꯄꯅꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯅ ꯃꯆꯥꯅꯨꯄꯤ ꯂꯩꯁꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯏꯃꯥꯒꯤ ꯂꯩꯁꯤ ꯀꯣꯟꯗꯨꯝ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯀꯣꯝꯕꯤꯁꯅꯥꯕꯨ ꯇꯥꯞ ꯐꯥꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯈꯪꯆꯤꯡ ꯆꯤꯡꯊꯩ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯑꯃꯨꯛ ꯍꯟꯅ ꯅꯆꯤꯟꯗꯨꯗ ꯏꯆꯥ ꯍꯥꯏꯅ ꯀꯧꯒꯅꯨ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯏꯔꯥꯡ ꯇꯧꯕ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇ ꯅꯆꯥ ꯅꯨꯡꯁꯤꯕ ꯁꯥꯔꯛꯀꯅꯨ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯁꯥꯒꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯏꯜꯂꯤ ꯃꯈꯣꯏ ꯇꯥꯆꯧ ꯑꯩ ꯌꯥꯝ ꯂꯥꯜꯂꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯈꯣꯏ ꯇꯥꯆꯧ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯃꯥ ꯑꯩꯒꯤ ꯈꯣꯝꯂꯥꯡꯁꯦ ꯑꯃꯨꯛꯇꯗꯤ ꯏꯜꯍꯧꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯝꯊꯗꯨꯅ ꯀꯞꯈ꯭ꯔꯦ ꯀꯣꯟꯗꯨꯝ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯈꯠꯇꯨꯅ ꯅꯆꯥꯁꯤꯅ ꯅꯥꯗꯨꯅ ꯂꯩꯔꯕ ꯃꯇꯝꯗꯅꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗ ꯏꯔꯥꯡ ꯇꯧꯔꯨꯔꯒ ꯍꯧꯖꯤꯛꯇ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯆꯥꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯁꯥꯔꯤ ꯆꯠꯈ꯭ꯔꯣ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯍꯤꯡ ꯑꯣꯏꯔꯒꯁꯨ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ ꯑꯗꯨꯒ ꯏꯆꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯃꯠꯇ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥ ꯂꯩꯁꯤꯒꯤ ꯑꯄꯣꯛꯄ ꯃꯃꯥꯗꯤ ꯁꯤꯈ꯭ꯔꯦ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯁꯥꯎꯔꯛꯇꯨꯅ ꯀꯣꯝꯕꯤꯁꯅꯥꯕꯨ ꯐꯨꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤ ꯎꯄꯥꯏ ꯂꯩꯇꯕ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛ ꯑꯗꯨ ꯅꯤꯡꯉꯝꯗ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯕ ꯃꯆꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯕ ꯐꯪꯖꯗ ꯃꯤꯠꯎ ꯄꯤꯔꯥꯡ ꯁꯤꯟꯊ ꯇꯧꯖꯈꯤꯕ ꯃꯔꯥꯜꯒꯤ ꯋꯥꯌꯦꯜ ꯑꯗꯨ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯟꯖꯤꯟꯒꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯉꯝꯈꯩꯒ ꯇꯥꯏꯅꯕ ꯃꯄꯥ ꯑꯗꯨꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯇꯤꯌꯥ ꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯑꯃꯨꯛꯇꯪ ꯄꯤꯔꯥꯡ ꯑꯗꯨ ꯁꯤꯟꯊꯍꯜꯂꯝꯗꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯤ ꯄꯥꯞꯇꯅ ꯌꯣꯝꯅꯕꯤ ꯃꯃꯥ ꯑꯩꯅ ꯈꯣꯝꯂꯥꯡ ꯏꯜꯂꯤꯕ ꯏꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕ ꯃꯃꯥ ꯑꯩꯅꯅꯤ ꯄꯥꯞꯇꯅ ꯆꯦꯜꯂꯕꯤ ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯪꯒꯣꯏ ꯇꯨꯒꯨꯠꯆꯕ ꯐꯠꯇ꯭ꯔꯕ ꯇꯨꯔꯦꯜ ꯑꯁꯤꯗ ꯆꯣꯡꯊꯗꯨꯅ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯒꯦ ꯏꯄꯥꯝꯒꯤ ꯊꯣꯡꯁꯨ ꯍꯥꯡꯕꯤꯔꯛꯂꯅꯨ ꯏꯄꯨꯔꯣꯏꯕꯒꯤ ꯊꯣꯡꯁꯨ ꯍꯥꯡꯕꯤꯔꯛꯂꯅꯨ ꯏꯕꯨꯛ ꯊꯣꯛꯀꯤ ꯏꯆꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯄꯅꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯩꯒꯤ ꯈꯣꯝꯂꯥꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯏꯜꯍꯧꯗꯦꯅꯀꯣ ꯄꯥꯞ ꯆꯦꯜꯂꯕꯤ ꯑꯩꯅ ꯃꯄꯣꯛ 8
ꯑꯩ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯀꯣꯝꯕꯤꯁꯅꯥ ꯃꯁꯥꯒꯤ ꯄꯨꯟꯁꯤ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯍꯟꯖꯈꯤ꯫